ꯇꯤꯟꯁꯤ ꯌꯥꯝꯅ ꯐꯤꯡꯕ ꯀꯩꯅꯣꯝ ꯍꯦꯛꯇ ꯍꯥꯏꯔꯨꯕꯒ ꯍꯦꯛꯇ ꯁꯥꯎꯒꯠꯄ ꯍꯥꯏꯕꯗꯤ ꯃꯇꯣꯝꯗ ꯄꯪꯁꯥꯎꯗ ꯁꯥꯎꯕ ꯇꯦꯟꯁꯟ ꯌꯥꯝꯅ ꯂꯩꯒꯟꯕ ꯅꯨꯄꯥ ꯑꯃꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅ ꯃꯥꯕꯨ ꯇꯤꯟꯁꯤ + ꯍꯥꯏꯅ ꯈꯪꯅꯩ ꯃꯥꯅꯕꯨ ꯍꯦꯛ ꯁꯥꯎꯈ꯭ꯔꯕ ꯀꯅꯥꯝꯇꯅ ꯃꯥꯕꯨ ꯊꯦꯝꯕ ꯉꯝꯃꯔꯣꯏ ꯐꯔꯦꯗꯅ ꯃꯥꯃꯨꯛ ꯐꯕ ꯂꯩꯇꯦ ꯅꯣꯡꯃꯗꯤ ꯕꯕꯥ ꯑꯩꯁꯦ ꯁꯥꯎꯔꯗꯤ ꯃꯇꯣꯝꯗ ꯌꯥꯝꯅ ꯐꯠꯇꯦ ꯑꯗꯨꯅ ꯁꯥꯎꯕ ꯐꯅꯕ ꯍꯤꯗꯥꯛ ꯑꯝꯇ ꯇꯝꯕꯤꯌꯨꯕ ꯑꯗꯨꯗꯤ ꯅꯪ ꯍꯌꯦꯡꯗꯒꯤ ꯍꯦꯛ ꯁꯥꯎꯔꯛꯄꯒ ꯅꯨꯡꯙꯪ ꯑꯃ ꯄꯥꯏꯔꯒ ꯅꯪꯒꯤ ꯐꯂꯥꯡꯗꯨꯗ ꯌꯣꯠꯄꯤ ꯑꯃꯃꯝ ꯊꯥꯖꯤꯜꯂꯨ ꯁꯥꯎꯔꯛꯄ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯣꯠꯄꯤꯁꯤꯡꯗꯨꯕꯨ ꯌꯦꯡꯂꯒ ꯅꯣꯡꯃꯒꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯇꯝꯖꯧ ꯅꯁꯥꯅ ꯕꯕꯥ ꯑꯩ ꯉꯁꯤꯗꯒꯤ ꯑꯗꯨꯃꯛ ꯇꯧꯕ ꯉꯝꯕ ꯑꯣꯏꯖꯔꯒꯦ ꯕꯕꯥ ꯍꯣꯏ ꯉꯝꯖꯔꯣ ꯑꯁꯨꯝꯅ ꯇꯤꯟꯁꯤꯅ ꯃꯥꯅ ꯍꯦꯛ ꯁꯥꯎꯕ ꯈꯨꯗꯤꯡꯃꯛꯀꯤ ꯌꯣꯠꯄꯤ ꯑꯃꯃꯝ ꯁꯨꯝ ꯊꯥꯔꯛꯄꯅ ꯊꯥ ꯑꯃꯨꯛ ꯀꯩꯃꯨꯛ ꯐꯔꯛꯄꯗꯗꯤ ꯃꯥꯒꯤ ꯐꯂꯥꯡꯗꯣ ꯌꯣꯠꯄꯤ ꯃꯐꯝ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ ꯑꯁꯨꯝ ꯌꯣꯠꯄꯤ ꯃꯁꯤꯡ ꯑꯃꯨꯛ ꯊꯤ ꯁꯥꯎꯕ ꯑꯃꯨꯛ ꯃꯁꯤꯡ ꯊꯤ ꯁꯨꯝ ꯇꯧꯔꯝꯕꯅ ꯅꯣꯡꯃꯗꯤ ꯇꯤꯟꯁꯤꯗꯣ ꯏꯈꯪ ꯈꯪꯍꯧꯗꯅ ꯁꯥꯎꯕ ꯐꯥꯗꯣꯛꯈ꯭ꯔꯦ ꯑꯗꯩꯗꯤ ꯇꯤꯟꯁꯤꯗꯣ ꯍꯔꯥꯎꯃꯟꯈꯤꯗꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯛꯇꯨꯅ ꯃꯥ ꯁꯥꯎꯕ ꯐꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯝꯃꯤ ꯕꯕꯥ ꯑꯩ ꯁꯥꯎꯕ ꯐꯔꯦ ꯉꯁꯤꯗꯒꯤ ꯌꯣꯠꯄꯤ ꯊꯥꯕ ꯇꯧꯗ꯭ꯔꯦ ꯌꯥꯝ ꯐꯔꯦꯅꯦ ꯑꯗꯨꯗꯤ ꯂꯥꯛꯑꯣ ꯕꯕꯥ ꯉꯁꯤ ꯋꯥ ꯑꯃꯃꯨꯛ ꯍꯥꯏꯒꯦꯀꯣ ꯅꯉꯣꯟꯗ ꯍꯣꯏ ꯕꯕꯥ ꯇꯥꯛꯄꯤꯌꯣ ꯕꯕꯥ ꯅꯪꯅ ꯅꯍꯥꯟ ꯃꯈꯩ ꯐꯠꯂꯥꯡꯗ ꯊꯥꯖꯤꯜꯂꯨꯔꯤꯕ ꯌꯣꯠꯄꯤꯁꯤꯡꯗꯣ ꯉꯁꯤꯗꯒꯤ ꯅꯣꯡꯃꯒꯤ ꯑꯃꯃꯝꯇꯪ ꯁꯠꯂꯣ ꯑꯗꯨꯒ ꯍꯌꯦꯡ ꯂꯣꯏꯔꯒ ꯕꯕꯥꯗ ꯑꯃꯨꯛ ꯍꯥꯏꯔꯛꯎꯀꯣ ꯍꯣꯏ ꯕꯕꯥ ꯑꯁꯨꯝꯅ ꯇꯤꯟꯁꯤꯅ ꯃꯥꯅ ꯊꯥꯖꯤꯜꯂꯨꯕ ꯌꯣꯠꯄꯤꯁꯤꯡꯗꯣ ꯅꯣꯡꯃꯒꯤ ꯑꯃꯃꯝ ꯁꯨꯝ ꯁꯠꯂꯤ ꯌꯣꯠꯄꯤꯁꯤꯡꯗꯨ ꯁꯠꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗꯗꯤ ꯇꯤꯟꯁꯤꯅ ꯕꯕꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯑꯁꯨꯝꯅ ꯑꯃꯨꯛ ꯍꯥꯏꯔꯦ ꯕꯕꯥ ꯑꯩ ꯌꯣꯠꯄꯤ ꯁꯠꯄ ꯂꯣꯏꯔꯦ ꯕꯕꯥ ꯑꯗꯨꯅ ꯉꯁꯤꯗꯒꯤ ꯅꯪꯅ ꯈꯪꯒꯗꯕꯗꯤ ꯌꯣꯠꯄꯤ ꯑꯃ ꯊꯥꯕꯗ ꯍꯌꯦꯡ ꯌꯣꯠꯄꯤꯗꯨꯅ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯌꯣꯠꯄꯤꯗꯨꯒꯤ ꯃꯐꯝꯗ ꯑꯍꯣꯕ ꯑꯃ ꯂꯩꯍꯧꯕꯒꯨꯝ ꯅꯪꯅ ꯐꯅ ꯁꯥꯎꯔꯁꯨ ꯁꯥꯎꯕ ꯐꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯅꯪꯒꯤ ꯗꯥꯛꯐꯝ ꯑꯗꯨꯗꯤ ꯂꯦꯡꯗꯅ ꯂꯩꯍꯧꯒꯅꯤ ꯑꯗꯨꯅ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠꯁꯤꯗꯒꯤ ꯅꯪ ꯁꯥꯎꯕ ꯍꯜꯂꯣꯀꯣ ꯍꯣꯏ ꯕꯕꯥ ꯄꯤꯖꯅꯤꯡꯂꯤꯕ ꯄꯥꯎꯖꯦꯜꯗꯤ ꯑꯁꯥꯎꯕꯅ ꯄꯨꯝꯅꯃꯛꯄꯨ ꯃꯥꯡꯍꯜꯂꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯕꯅ ꯑꯁꯥꯎꯕꯕꯨ ꯐꯥꯊꯅꯕ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄꯥꯝꯕꯩꯅꯤ ꯃꯁꯤꯅꯤ ꯇꯤꯟꯁꯤ + ꯀꯤ ꯄꯨꯟꯁꯤ ꯋꯥꯔꯤ episode asibu like subscribe amadi share tawba kawbingano mathanggi episode ta amuk thengarasi